Nupi mana nungsiba helira, nupa mana ningjaba helira, wakhal manarira amadi taure. Thangnaba numita thawalda chatpada lepkhre. David na, akhoi na haiba inbai natro, pau nungai batari sa. Nang na off thamamadi adu phawrakhidraba. Thank you bro. Akhoi na haidau ni ne dudi. Akhoi so soibadi le. Adu aphaba oinaba thawina soijanaban. Niti da akhoi na nanga pundabai mongda haiban. Bro. Nupi ki pukchil khangduk tong ni. Mana sing manung shiboi bai natro pau phawraisa. Natradi ko kashu phawrakhiroi. Amkasu thank you bro. Akhoi na haidau ne mi. Oidaba khra ngangambagi. Adu ma se khara dipang. Sena jaw. Karamna. Akhoi na pundre haraga man thajari sini. School matamda punde haibada thajaboiramni da. Kangkhatliba. Bro, adu wanati. Hoida kangkhatluda kashu kaide da. Adu lakpadi pau pikrabo. Phone tawbani. Makhoi nupi pairakpaduda adum thame. Call back su tawrte. Matu thikibadagi balance kamta haptra male. Minaido. Matu kena leramni. Adunani. Aina tawbada su kya paidamni. Ado haying chapadu yadoi natro. Auto tongdoiba. Phajadawrine. Hoida. Aigi marupki tongbaba kashu kaide. Auto su gari ni. Wingarda na tongdoine hai. Magic aibra kaino. Animak chumamani. Phare. Akhoi ni khak chalase. Migi yumduda nupa ahum haunaraga laade. Mama mapa na kai khankine. Ai aduga kemta kidreda. Maga wari yam sananingi. Nangi sigi pibam si orakani khangwai oramni. Mayamna matam chara kando ina koinauna haise. Migi thamoida phawrakpabu akhoi shalaibu pharini. Haying icha isudane pau tambada wari oi pauta oi kana doini. Yare khara harauringaida chak chaba yare ko. Haying moido injaragi. Asingbamdi hayo bro. Nang atopani sa sizinade ko. Akhoi ga pundaba matamda. Sizinagi tawbani. Adu ngamdeda. Kapningi. Mitta mai tu urapa. Piraldi soidana khara thelamani. Aigi thajaba khara leire. Adu di thele. Ngasai sartikendo. Khonda wawrap tawnu wa hairakpai wan. Kai matangda. Noidi kai khunge. Mana wawrakpa khonda do. Aikhoina muk Xerox tawsinbani. Na wawthokra male. Matangdi noi aikhoi sini. Ma sune thasi thana hobagum tawi. Amuk su phabagum. Amuk na mi phattabai sajat am chatli. Ado mayam do. Ngasi gidi kautho. Hayeng antana laknaba hairido tumnaba tawrasi. Nang tum. Phajana hairambase masla thakaningira. Oh bro, natugi bakhalda tumone. Aisho dumain tumage. Adu haihange taw. Nangsu natugi bakhalda tumuko. Yahaw sungalalo. Okay bro. Ngahakti tumba yaramde yeta amok oida amok. Amuk upsen amuk long tawraga leirami. Magai kamari leinare haibase aibu mamada hairasirani. Babung khanglaga phajaba wafam nati. Khonda ludabang thadarakani. Sartiken ga amo chinda paudanar adi ani suba lekai wathok soidana oikini ko. Madu yade. Ai hairaroge. Mo yungi minadi sartiken da pau amo tamam da jala. Tamda tamsana macha nupi chenchin ge khang. Khaidokna sune amuk chenchin ge ba. Nungaiba wakhal nungaiba manglanda ahing domadi tum thakre. Somdana mamli badagi haugattuna sumanglam sitoktuna amuk tairamli. Madu ubada mama mapa shungaklami. Aikhoi tombisi Imphalda leikibadagi thabag yam pharamene. Birena hairakpani. Sanana chak thongbasu yam hairamle chadi. Siwari se to obaba. Nga do ahawba khalaga leiro uko. Migi mamangda nga machaga leiramulakani. Adumaina di tawroida tombi. Phare ipa kaithal phawba thoga yemge. Natraga awangi na bokhoi pukri dagi nga phahangi. Baba abokhoi de lawgano. Pukri nga do sapon manam nambado amu haina khiroiba. Aigi cha tombi shi mawung ama tawida. Chabade khoi shu chadoini khara hauna cha se haibani da. Hoi. Ichana haiba su chumi. Adudi baba kaithel thourage ko. Mapa hek thokibaga mama chingnana machanupida khangningna wahang hangba hawi. Tombiya laktoise nupani haiba natro. Mane ima. Nupa haiba. Ima adu kaidorage. Nupa amta tinaba yade haina niyom leibro. Lakano haikro hairo. Hai adu haidene. Hayo hairadi phone kok tawkhidoini.
ai tinaba mi phau thinga adi ai kanam tinarara hai saugat khinune chumne imana khangingdana hangbani nabungna yumda leiramadi wahang hangbada loidoini leiramdaba ai laibak phabani khwai phabadi akhoinaw leiramdabasini mana dom ibungdai hel kana nupane haiba laktoisiba physics ki ozadoren haina phauri bado adugi maya nupa ihe macha nupa ne laktoise koi noni maya mu macha mo wado yam hangkhoba seran turan khumaknaba ngai khone he macha nupa haisi aikhoina school gi function numita lakpada isai sakibadu natro mamingna kai haiba rasbir haiba noi ozana ra satranara mingama kauki gum tawbaduna RB haibani ima nang ngawrabo ngawde he kaigi ngawni ge sum hangbani oza tiken hoida chak pizada kai aikhoi sida pizadoini ne migi yumdana ina leirido ima kushi tawduna marok mapang pusan bayaba nate amaromda laikai palibani adusu jumi nachana aranba thabam tawbo eramadi yumsida makhoi laknaba hairi sisu kaishu ngamama nangna saugat doida pai doida tawrale se wa amata hangba yade phare tilhau chanam semu sila aina ngasaina semba loirabani ichadani thabak phariba horen lakpaga ne action replay yenghange aduga nokhange ai sham no wari ma thong khangdaba film do nok toiba adui saruk ne maitai lon gi film yenghal dak pham do maitai lon film ga yengam do mande da madu film ga yengam do mande da yam khangi na ima magi mong mataw na khangbani yam henjili he oiba macha atombane haiba natro mani mi laktringai ne ima icha wari sasi tombi ai nangina tawse chingna daba ngamde kaya muk chingarage ima nate nangbu nupa do pharage na aikhoi sida yum sida kauriraba as kai dai no khoi magi kokse nahan khaiga mana daba function ngakta chalai se kamai tobano isi sum hangbani da phare se yar ai ne ingkhol de ensang sing do ising kita chai biru ki hanga macha su khare higlake horen morok met paga kotla chara su hauni do hoima lakhaning bama yorak pra yengbada ngasi gi thongal thoklisi masing thingamdre khoning kangkhatuna ngak thangat pagi awaba su leikhidre ngasi mi se kadai da mu phairaga leikhrazano khangdeba aina lambi su pasan ta ineba mana ngauroi da mongda mathandala irane ai auto parking phau thokpana phadora natraga haiba haitaba babagi ektiba se hekta thaurasira malo boina tombe aduwai da kaidori no ne namanaba phone tawri pairu laune asimi se soi oiram se pairi bani hello nang kai yorage nang na lambi ngaurira lambi na ngau haliro ish wahangdi kimta ngaude ko kai yorage nang na haiba mapa do yori ado paisa choiba yaudre ayu oibagi auto ka kasisu paisa choiba yaude hai nangam tangai rangiro masai dei ngaira leirini lupa kya pairo haino mi amada lupa tara aiga debi ka lakpani chama ge choiba leite daudi ibani ki kun puthoro soiganu ko akhoi mi kopte yorani thamme activa ga thorma di soinida kai dore tombe kashu tawde da activa da lobiru shiran tawbani moini soi hai achoiba yaudri aduga paisa putho ngai ramona hariba se lupa kun haibado ngai biru rojo chak su loirabani enchang siding hak sohan kisan potha halunga hak aduga pizana ba hai baba nokmi tawa mai thong duga loina na auto dagi kumtharakli nakandagi mamana badudi mai thong suklap tawrami kaka paisa se leire oh nangi maru oire makhoi ni se ngasai nga hakti auto phangdabadagi kangau na leiramene mana auto mayam khambane hai ngan bai kham da war mal kaka na pobirak payam nungai jare adudi akhoi muk changkhrage hoi kaino nang ngasai dei su idubo sulab ki case leirabo natte kai dei sulab onthok yaribo nagun khangi natraga lamlap na lak pai sauningi ro debe ani makam ta na de da lak pa do message tharak warul di tamaroi saurak pa akhoi ni khak chalambagi ish mana phone tawjarak to banatro yari hedoi wabo wawen tawradana thank you debe ngarang deni thank you ma'am se tinaba maruk mapang da adum nai bau na de da chak mabuk thana pijaraga ngasidi mi amane aina niyo mayam ama haidoin inda basu yaroi ai buro
Palamdau mali. Khariam haizulu, khariam nesilu sida leiredi. School lak tabai su khara sauzulu. Bro, yariba. Tarabana trani dia, masana yare harise. Aini ngai leiba mayam tu loin haizalu sida leir. Nungshi shu hayu ko. Hung haibana ti. Nungshi haiba wahaido hayu haiba. Ikai ba khangdaba mai thaba, mi gi laikai ni. Gari macha yaurokpa nate, khara Jackson se ko. Thazadaba mawongda nitina nupa aniga loinana leirakta changlakpaduda awuba midi ngaklame wahang hangningba subhawhali aduna thengnariba nupiduna haima ibe matombiya makhoidi kana kana no Imphal daine aiga school puna taminabane aina chak cha sena kauba Rasbir tapna imanaba hoida English ta artha hando di boyfriend oidoini lairi khaiba mi oiramtai ichaga tinaba oiradi Imphal dagi Thobal tana lakliba Oh Imphal David na hairakpani nupiduna nayang ikangkang adana lairik paringaida chaba kauriro natteda noiradi laina mayamam lakane khandana shishu yam wana diet semini nene adudi akhoi amuk changage ko hoi chango kaigino nangna akhoi se Imphal deni haido hairadi adro Bro akhoina leirise Thobal dani adunani haiba Imphal be saina palu yadro Marayam tawnarakanu ko aina tawraadi nangna kok ngawni tawzuna school ka da khai kanaga punba karamna matam lenba ayam khangni debe nang sumagi mi changjang ba yaroi ko ai je choigi nokhoi yum se karambano ngakta pothage wa thaido ini ne aduwa na ti nokhoi lekai mi na taraga phajawa wafam sunati ko na message adum haina ya ba wafam lak pase lakningen taw leri kai haine moi matai manau date ama chatho ayo hojibu ko mai lak tuino mana la adi ama du shu soidana yawar kai ni adudi am pharak tani ko ama haise mai nu piro yam nokning jani da chahi su dana yum pan base film da ubadadi nokningi dana asing ba ubadadi na nokning kai ai no bro ani mak nokningi siro bro film dadi aribi anina kummaga angang sabasu yawina haidi sum ado lakbo hidi pure angang ngagtane haba la ano pharak tarni na haidokragi somda changdawne phone metlingai dala mangna tar khudi thijini ko ikayo khara bro yam hainingde ko piktakna tanan leiriba sumang adu fauduna makhoi ahumdu changlakle mapa sumangol da leptuna makhoi bu ngairamle birenna yaujasanu ingtham thani ingba tare ne noibo nayumni khalu sum nungai ten tobani wai mami asu phajana tari se machin batare bro adum lawthosi hoi bro ihe aina yare hairaga ingba tare ne noibo yum se piktakna tanan le akhoi rom dadi sumain to bam ta udre lekai koi ge su phangre afaba mau mayam laktana wa loin khanar Rasbir na hairakpani David na muk mating pangsile akhoi su handak lakpa maudo awun potane check tata ani ulala ini wal yoram do mal icha singi wafam sidi nokning ba phawini aikhoi rom de chawkhat pa wat pa haidoira khangde sumang amaga de phawna ba dum yari chawkhatli bane baba ikoi dana baba haina haidok lubaduda ikai ramale marai du fatting thoklam laga tumina laikre tombe nang tamugi ka da famhalu ensang su loirani ngahak ngai se koi jani ihani da baba changse somda aikhoi se ka di khara pikpani ko mi khwai dona achauba yumda leiba ngamdre makhoi mari na matik jara kanda ama sajaba haiduni nakhoi koi ganu ko kashu khande da baba ka hek yobaga sor sang na hontoi thauna halliba haidura makubok ubagi tamogi phamongni adum phamo kem koi ganu masale tro leite nong nini lerga halakani na hairame haye imada training lei haye thabakiro es haye thakibani gyandar Thobal adugi oiram tar nakhoyum se kharadi pi nasana gyanta mi khaido hairini babai mata ni ko bro hojik baba kauraga na rating thoido kayino nasak yam thi ko as kemna dese Yaroibi chana ba purakani chagwali haidaine si chaba horase kainu bro mukhoi puraga
Karambano janingise. Asuk yam leira la ise paisa loisili kaigino. Lis asangbudo inchase. Si su chawo. Sidi tali mapando in phamsi. Hojikti bili hoba ka aduda tamogi si nungaitre masala ibasu nade. Aigi ta pasanbado nungaite endawani imaga su tumme aidi aduga nupi ka da nupa pasanba so haunade. Mapando in phamsi. Nupi se nungsibai koirira. Kishinaba phangnaba koirira gyanam tasalaktre. Animakni. Makhoi lakle tabada mama so insang loisilamlaga unaning manduna changlaklami. Chak loirabane ihe achui pa amuk chasilabo. Ima sum kadaino ne tombia. TV yengi hai tamogi ka se phambatalli masaso laitena. Kaidawege hoi kharabudi ingbane ka se. Ngasai nganna hugatuna hotnarini. Karam tawna thenkhibano khangde. Nakhoi lakpaga achui pa oina pijarini se. Kishu kaideda. Masana janaba laser ine makhoi gise. Natro arbia. Natida. Mana kai film no haine. Nungai hai adu yenghanye na solambani. Kai film. Action replay. Past chatkum tawdaine. Adu film do isai ditar. Icha hoidi exam gi lairi kayam paraba. Aikhoi gi dine parira padrira khangde. Lairi kai bamina bu kai gi paroi doino da. Akhoi di lairi noina pa lairi. Exam koi dre hai bagi tension somta leite. Ngawra male khoi se. Nakhoi pabung na takpi dro. Tai magi subject ka maths ka. Atai di takpi de. Aisho hang phau hang de. Yam phasana tamme lairi se. David na ima hoi gi se laiba yam nungai ni ko. Ichik chi adana akhoi rom da di yam langi. Nungai te hai baduni da. Adubudi ai gi laifam ne helakwa matang so adum yawi. Ai di swai da wala ninge da. Rasper na hairakpani. David na lamama lire se hayudana nakhoi pabungda. Adu erdi laiba yarni. Wari sanaramu ko. Ima ne icha ahumgi chak thibige. Ima. Noi mama se mabugyam pharam do mal. Ado akhoi mama dai hen badi layer. Hai no da bro. Malem leima dai ima ne hen laso. Adu dai hen bam su layram nida. Aigi di ima dai hen balaite. Hen su yalalu. Niti tarabana dro. Hen jasanu da. Nang na haiba film do. Matik ama yengsini. Wari kamay tawge do. Ay horen hanbada keset ama laikhige. Aduga yengge. Yam phajaradi ay lida su yenghange. Kanano li haisibo. Makhoi machini. Nang imay mating pangbiru chodana. Ay napangbadi yam phajade. Aduga haiso haira. Yengamu ko. Hoy. Bro, nang ligi matang di Yaroibi da kem haidro. Ichi haido kaigino. Adug yam liba sunade. Ay khoi dinaba masil gi marakta leidobo waribu nupi angang da koi haiba yabro bro. Ay haide. Adubudi ay so haide da. To, aduni nupa haise. Nupi ga ikhoi ga manade haiba su utkadawni. Koi haiba side. Naire gaino film se casting dage. Film matik ama nungai na yengba horaga chak chara se na kaurakle. Late machaduda hangam yala hapambado ubada RBD wakhal mayam khanba hokre. Mama macha so makhoi ani gi manakta phamthai. Nitina phamo. Noi gi dining table do akhoi di leizade ko aduna makhada dum phamaga chaba taba. Mora pi do dangai. Aina kai haradana. Leibak macha ni leibak ta phama cha dawni. David na hawrani da. Nga tawba kobi lei kaino ahungda chadri ba sumain thongba se. Bro, hawbani adum chaw. Sanana ngasai tombi na ne kuptoi thongna ba haibani. Aina tawba na pharani na tawba. Kobi lei se so hawbani adugi hawkhibani. Ima ai kimta haidi chada ba su tawde. Sum chinbal de haidokibani. Chak hapak to ni ko limhan ba su yar. Hangam yela se iron baga kotlaga chaw. Yam hawbani. Hangam kot ba. Bro, chaw hawbani. Hainada bro, akhoi ri sida yam chanai. Ai su adum pam na chai. Kanana hainade haino. Hawai movie mana su kotla chaba hawbani. Hawai mato nataba. Hawai movie masa khangdrabo bro. Hawbadi adu su hawbani. Chantru kotlaga chaba su hawbani. Asangba mana masing chaba se hakchang su bhabani. Hoima. Khara charaga morok sariba haibadu oiramale. Isingdu thangat-thangatana pangthakta thakpa haw. Angang macha ama senabadagi hena phibam sokle. Ikai ikiga loina kaukre.
Niti isau langna ima morok kayam thaurage aina ngasai ne yam thakano haidro han khai chak inthina chadabagi sabada loiramani tombiya yam demi maitai morok nipandani nipandane ba yam deda nang baba dubu kadai laikhrajano awangi ini hoidagi sangom lohan siro yani da sade yam hawe iromba or male adum jage hawe ma nang masune hu ha ka maga namai nami ingangang khai iromba do umrok so ithamni maidai morok ju so asabani ising kita aidi haw kreda David na hairakpani Niti na ima sangom powder leibana draw khoigia adu oina pijarase chini di ima lawraki David nang di yaradra sangom tot point chagadra yani arbi oin pijo chak chanarasune magi enjang adum tungan bani mali ne yareda bro Mama su machanupi gi mawongne raspberry gi matawne sangom chini laphoi haptuna chak tu tot piri se si loina ngamjalo ko lemhan ba yaro yamdabani kaisu chabana te morok sai haina us yami ha yamde sidine tu aikhoi buluna muk chabada loikrani bulu haisina atomba duroima natte ne aikhoi gi huine huinaw macharoima natte ne achobane o khangani chasiluko sidaidi tombi su bharada leihalani ozati ken gi da leibado nikhil su adagi ojagi angang su leibani na ne magi lairik pabada khradi kai asengi roima aikhoi mana nongta phagi taude ko nakhoi ne imphal da leiba haidu thoi nong phadok su ne magi manakta chatlaga awat apa hangbiyu ko ima hoina pharak taraso la ani soidre bro angto khumudana ima suti khudingi chatkani atai matamdana school da mana watle haidringai aina hana pisingi kimta warun magi damak ai leiri